President Putin na Ukraine gi lanfamda chawkhataba mawongi thak amada lan gi anouba khongthang lokhalakle US diplomat Russia gi President Vladimir Putin na si mabuksel sengdaba made Ukraine gi lan asida shanti gi wari sanaduna lan loisinba pamdaba miyoy amanne mahakna hojiksu Ukraine gi lanfam asida anouba lalong amada yamna chawkhataba thaki khongthang amada thangjilaktuna Ukraine gi micham yamda Mangal haibadu amata phangandanabagi lalong chatharagli basimak yamna barbarism oiba lalong amani haina US diplomat na phongdorokre US Political Affairs ki Under Secretary Victoria Nuland na Ukraine gi President Volodymyr Zelensky amadi atopa Ukraine gi senior official singa kipta unaba mada karigumba Russia na laibak asigi energy infrastructure sing yeng duna yaikhai thingai na ba lepta na honaraglabade Madudagi kananaba US na matam pumbada Ukraine gidamak mateng panggani haibo wapam phongdoklam khrei Victoria na paumi singa unaba madhai laivak ani asigi lan gi waroshin puraknaba diplomacy gi thak amada wari sanaba haibase mipum khudingma ki apamba oiriba nei adumoy namak siraba tanja sida Putin na Ukraine gi tongan ba mafam da leiriba energy plant singda leptana attack atharakpa madde energy grid kaya mangan takan bagi thak leptana torokpa sina Putin na si thamoy sengdaba madde mangan takan bagi thabakta pungning changba chawkhataba makhalge landa pamba miyoy amani haibadu masana takjare US ki President Joe Biden na phongdorokbada haukiba sagol sel numitta Putin galoina na lana se loisina na bagi wari saduna laikhibane maduda Putin na thawai yaudabade wari saduna waroshin purakna bagi lambi yatpage tanja leirabani adubu Makoyna sagalamba wakalon sing adu Kremlin na numit adugi nongan bada phongdorokba wafam amada Moscow na Ukraine gi region mari lauksile haina declare tawrakiba aduna maram oiduna lan lepagi asapum na mag-arembada mangan ki hairakre US ki Political Affairs ki Under Secretary Victoria Nulanda na makata na phongdorokpada hauzik Russia na paikhalagliba thabak thawong sing asina makoyna santi gi wari asida kaya yamna thawai wawoi dabagi haibadu utle haike Russia na October thagi angan bachayol dagi hauna yamlaba missile sing sisinaduna Ukraine gi electricity transmission sing amade hitting infrastructure kayada lepalaitana yamlaba bomb amade missile sing kapsinduna ngasi phawba landaduna lakle thawong asida kip amade mahaki mapangoi basing na Russia ge tawge yawna tawba thawong asina Ukraine miyamda chawna amangata thogan badana tana ka hena awaba nang halle Masimak Russia na sa thaba war crime ni haina phongdorokre Nulanda na makata na phongdorokhibada Putin na hogjik sa thariba lana side khwaidagi chawkhataba mawongi lalong ama nauna sa thaba haurakre mahak na Ukraine da leiba yumthong khudingmakta mai phangandana ba madde ising yawhandana ba chawba khongthang laukhalakle asigumba mahaki chawkhataba makhalgi lalong asina lanpham asida kaidonungda mai pakpadi ngamloi haikre Nulanda gi wafam asida yamna thuna paukhum piraduna Russian Foreign Ministry gi spokeswoman Maria Zakharova na phongdorokbada Julan na malem asida lediba miyamda takpi tambigadaba natte United States amasung NATO gi apunba lanmising na Ukraine gi energy network sing yaikhai thugaiduna mangan takhan bana Russia na attack tawduna mangan badagi yamna helle mahakna Telegraph channel da point tawraduna hai kumsing 1993 da Serbia da Ukraine sa thagiba attack sing adu ningsing waibo wafam sing phongdorokhe Ukraine Serbia da chathaba attack adu da laiba adugi war plan chada humbudra gi mathakta power off tawhan khibane matung ta bada Nulanda na Zelensky office ke headway be Andrea Yarmaka unaba madhai Washington gi maike dagi Ukraine gi damak $1 billion kaya ge mamal oigada ba khuchu khulai ge polam kaya mateng pangbirak pagi damak thagat pa phongdok sari haina Nulanda thagat wahi phongdokhi haide makoy ani unabadu da lanfam asida Ukraine na soidana maipakane maipakpa dumak US amade Ukraine ani ge maipakpo oigani haina Nulanda da Andrea Yarmak na phongdokhi haide aroi bada tabiri bapum namakpo thagat chare